ꯋꯥꯈꯟꯁꯨ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯇꯨꯝꯅꯤꯡꯉꯦ ꯀꯤꯕꯁꯨ ꯐꯔꯦ ꯀꯤꯕꯁꯨ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯀꯗꯥꯏ ꯀꯤꯕ ꯀꯥꯏꯌꯦ ꯃꯩ ꯑꯃꯛꯄꯗꯕꯣ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯀꯤꯕ ꯀꯥꯏ ꯌꯦꯁ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ ꯑꯕꯥꯏ ꯐꯔꯦ 이거 다니고 매마마다 고친 질. 아니 왜 융하나? ꯑꯕꯥꯏꯁꯦ 따로. ꯅꯦꯅꯦ ꯋꯥ ꯍꯪꯒꯦꯕ ꯇꯥꯕ꯭ꯔꯣ ꯅꯪ ꯅꯍꯥꯟꯈꯩꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯃꯤꯒꯤ ꯀꯩꯅꯣ ꯎꯔꯒ ꯋꯥꯈꯜ ꯌꯥꯝ ꯋꯥꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯂꯣꯏ ꯐꯔꯕꯣ ꯐꯔꯦꯗ ꯀꯗꯥꯏ ꯃꯇꯦꯡꯒ ꯄꯥꯡꯅꯤꯡꯉꯛꯇ꯭ꯔꯦ ꯃꯤꯒꯤ ꯌꯥꯔꯕꯣ ꯑꯥ ꯐꯔꯕꯅꯤꯅ ꯌꯥꯔꯦꯀꯣ ꯐꯔꯦ ꯃꯤꯅꯦꯗ ꯀꯣꯏꯔꯣ ꯍꯥꯏꯗꯗꯅ ꯅꯣꯏꯗ ꯌꯨꯝꯕꯧ ꯈꯪꯉꯝꯃꯣꯏ